모노라마기시라 마야미 하이 마 파기버세 에레스니 뭐 비람메 하이버도 거기 마합시 레람도 보이닝에바 힝나 레람도 보이닝에바 아두가 마나 아데기가 치르가 따라가 나게 짱부다 농마이 마양 값을라가 나 레람도 마두 우거데기디레 아이코이나 아무 하나씩 공인게레바 ꯑꯩꯈꯣꯏꯅ ꯑꯦꯖꯤꯇꯦꯁꯟ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯤꯗꯥꯎꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯨꯃꯦꯟ ꯇꯧꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗ ꯐꯥꯔ ꯄꯨꯈ꯭ꯔꯀꯥꯟꯗ ꯃꯌꯥꯝ ꯆꯪꯗꯅ ꯔꯦꯞ ꯇꯧꯔꯀꯥꯟꯗ ꯃꯁꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯥꯔꯠꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯨꯕ ꯑꯥꯏꯟꯒꯤ ꯃꯔꯨꯝꯗ ꯃꯣꯏꯅ ꯁꯔꯥꯛ ꯇꯝꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯤꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯆꯠꯊꯕ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯤ ꯄꯨꯟꯖꯟꯅꯔꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏꯗ